PAODAM mieng tabiribasingbu ahanmaktada binitana taramna oksabagloyena khurumjari hojik PAODAM asigi maroy pau pijari Agentic AI saksam haiba hiramda numi humni chathagadaba workshop hodokre Forest fire prevention and conservation of wildlife haiba hiramda nomagyoiba awareness program pangthokre Empowering students today, creating leaders tomorrow. Haiba wakhalonda student wing ama launch tawkre. Loiduna West Bengal Chief Minister Subendu Adhikari na chair loduna ahanba cabinet mifam pangthotuna India Bangladesh border paringda fencing khanaba BSF ta lam transfer tawbagi warep lokre. Mapungoy Paulo Birase Manipurda ahanba oina Department of Computer Sciences DMU na sinduna Agentic AI saksam haiba hiramda numi humni chathagadaba workshop among asi Danamanjuri College of Science Deb University ki Central Hall da hodokre hodokpagi tharamadu ningthausam 03 IAS Commissioner Higher and Technical Education Government of Manipur Professor W Chanpapu Singha Vice Chancellor Danamanjuri University Imphal Laisram Radhakanta Singha MCS Director of University and Higher Education Government of Manipur Dr. R.K. Jotin Singha Registered Danamanjuri University Imphal Professor K.S. Birbal Singha Principal Danamanjuri College of Science Imphal Amadi Mayank Aurora Expert Capable Indiana Mathang Sina Thoiba Mithung Thoram Mapu Amadi Akhanaba Mithung Lai Oina Sarup Yaki Tauranga Marilena Athoba Mitungi Warol Piraduna Higher and Technical Education Commissioner Ningthausam 03 na hai workshop asi kanaba sing asi mapung phana loduna lebak asigi oiba kanaba kaya sing putholakani haibagi asetpa thajaba thamle phongdokhi Turkey sigi state sigi university sigi sagi career gi bo erako improve tamna ba ona view akoi su kom gi scientific su sigi se koi gi very big first step haibatare sigi field sita koina sumaina khong thakjali basi I wish the organizers all success in this workshop Ya School of Artists ki miyang makhada sahi asigi hokiba Mars kuntra mathoida launch tawkiba Ya School Artists Welfare Fund gi ahanba mifam ngarang me tara gi nungthil pung mari tabada Ya School Janmastan da laiba Chiko Club ta pangthokre mifam aduda Nat Sankritangi saknai raba Guru Sangit Nata Academy Award aduga Welfare Fund asigi na chairman soiriba Ningthausam Syam Chanamadi Welfare Fund asigi chief patron soiriba Manipur Legislative Assembly Speaker Thoksom Satyabrata Anina Daista Phamki Leibaki Oriba Pibamna Numit Karani Tengthana Pangthokiba Mifam aduda governing body gi artist members singamadi saknai raba artist kyasu saruk yaki Mifam aduda Thoksom Satyabrata na hai Manipur lenga nasu artist sing tengbang pension singba pibiri adubo khudaki accident anayek namduna awaba mayriba artist singidama angamba mateng pangpham thoi pangsu pangani masidi isorgi sebamak ye haiki Welfare Fund ki convener Manipur State Kala Academy Award Khwairakpam Bishwamitra na hai Pandamdi Pak Chawi ahanbada Ya School Assembly Constituency manungda laiba artist singi seba pangthokpa hauragani Atubada awana taraba artist ki survey su hauragani sahi humpu suraba haloraklaba artist singda akhanaba miyang thamgani hairi Forest fire prevention and conservation of wildlife haiba hiramda nomagi oiba awareness program ama Sawambung Range Central Forest Division Government of Manipur sinduna Khongbal Tangkhul village ta pangthokre Tharamadуда Central Forest Division gi DFO Bikram Nade Range Forest Officer Sawambung David Athokpam CRPF E30 gi Assistant Commander Ajay Sharma Khongbal Tangkhul village gi headman Mathan Kui Jimik na athoba mithunglen sanamadi wangang loising oina sarup yaki Khulgi Kunja kaya yauna pangthokpa tharamadudha DFO Bikram Nade IFS na phongdokibada forest fire toina thoklagadi malemgi atai mafamsingda phangdaba flora amadi fauna kaya su mangkigadoribani aduga
ꯃꯗꯨꯒꯤ ꯃꯔꯛꯇ ꯃꯦꯗꯤꯁꯤꯅꯦꯜ ꯄ꯭ꯂꯥꯟ ꯀꯌꯥꯁꯨ ꯌꯥꯎꯔꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯍꯦꯛ ꯃꯥꯡꯈꯤꯕꯗ ꯑꯃꯨꯛ ꯍꯟꯅ ꯃꯥꯂꯦꯝꯒꯤ ꯂꯩꯃꯥꯏꯗꯒꯤ ꯎꯕ ꯐꯪꯂꯔꯣꯏꯗꯣꯏꯕ ꯑꯁꯤꯁꯨ ꯌꯥꯎꯔꯤꯕꯅꯤ ꯑꯗꯨꯒ ꯋꯥꯏꯜ ꯂꯥꯏꯐ ꯌꯥꯎꯅ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏ ꯈꯛꯁꯨ ꯍꯤꯡꯕ ꯌꯥꯔꯣꯏ ꯃꯔꯝ ꯑꯁꯤꯅ ꯃꯥꯡꯈꯤꯒꯗꯕ ꯀꯌꯥꯗꯒꯤ ꯀꯟꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯁꯤꯁꯨ ꯐꯣꯔꯦꯁꯠ ꯗꯤꯄꯥꯔꯠꯃꯦꯟꯠ ꯈꯛꯇꯅ ꯉꯝꯂꯣꯏ ꯃꯤꯌꯥꯝꯒꯤ ꯃꯇꯦꯡ ꯌꯥꯎꯗꯕ ꯌꯥꯔꯣꯏ ꯍꯥꯏꯈꯤ Indian Red Cross Society Thobal District Branch Manipurgi Patron Member Obiramba Wangjing Kodom Pokpi Dagi Professor Elangbam Jadu Singha Retired Principal DM College of Science na Masagi Yumda Ngasi Megi Tang Tarama Thogi Nungtilda Kangawdana Laikidabada IRCS Thobal District Branch ki Emergency Mifam Pangthokuna Laikidrabagi Mafamda Red Cross ki Piralamadi Patron T-shirt Kuptuna Awaba Phongdokre Loinana Ikai Kumnaba Utkre Ngarang Irai Numit Silat City ke Sibagans Laikai ki Mantapta Chief Guest oina Bangladesh Sarkar ki Ministry of Industry Commerce Textiles amasung Jute ki Minister Khendokar Abdul Muqtadi na mana yanthokre Minister na hai Maitai ki Chakhot Khongthang ki Thoram Punamak Pangthoknaba honagani loinana Ining Thau Gambir Singha ki Khubam Leiriba Konong Laikai da Maitai ki Mawongda Chauba Gate ama saduna Maitai ki Food Corner ama sabiduna tourist spot ama ohengani haiki Tournament asi Silat Sibagans Laikai ki Nupi Lupna Silangbani Silat City Manungdagi Laikai Singdagi Tim Tarani Pan Saruk Yaki Tournament asi da champion oikiba Dakhin Kans Maitai Laikai Naha Team na runners up oiki Nursing Tila Maitai Laikai Team amasung Naya Bazar Ahal Team na third taki Manayan bagi tharamda oinam Satyajit Singha ki Kandak Makhana Sibagans Nupi Lup ki convener P Minti Sinahana Mayai Tangbal Lauraga Taram na Okpa Warol Thambiki Journalist amasung social activist Maistam Rajesh na Thorongi Akhana Mitunglai oina Silat Laiba Indian High Commission ki Assistant High Commissioner Aniruddha Das Hindu Dharmiya Kalyan Trust ki Trustee Sudip Ranjan Sen Bapu MSc Osmani Medical College Hospital ex-professor Dr. Pramod Ranjan Singha Sibagans Laikai Mandir Committee ki President Mutum Surjit Singha Secretary Pradeep Singha Select Jablai Rathayatra Udyapadan Committee ki President Prasant Kumar Singha Manipuri Sub Yuba Samiti ki Secretary Oyai Laru Singha Saknai Rabai Ba Saram Niranjan Silat Mahanagar Yubadal ki Vice President Masung Silat Mahanagar Hindu Bauddha Christian Kalyan Front ki Giant Convener Asem Kumar Singha Bablu Social Activist Loichamba Mintu Singha Social Activist Organizer Purida Singha Abiram Singha Bablu Hijam Raju Yauna Atay Su Saruk Yaki Hauzimak Megi Tang Amadagi Hauduna Megi Taratarok Pauba Tagadaba Under 15 amasung Under 17 Boys and Girls Asian Boxing Championship 2026 Tashkent Uzbekistan da India represent Tauduna Under 15 Boys 46 kg Sharu Yariba Oinam Nongpok Anba Maitai Megi Tang Tarada Sanakiba semi-final bout da Mahaki Lamba host country Oriba Uzbekistan ki boxer Mansur Abduki Makuta Yamna Naknaba margin split decision 3-2 da Mighty Hauduna bronze medal Pangore Oinam Nongpong Anba Maitai Oinam Mayalikai Dalaiba Oinam Gopesor Maitai Amadi Oinam Ongbi Trongbam Ningol Susla Laimani ki Masanupani Oinam Nongpong Anba Maitai Hauzimal Sai Center Uloda Haryana dagi yamna nahawariba coach Ajay Damiwal gi makhada training toriba boxer amakhangni amasung coach Ajay Damiwal masamak chuthariba Asian Championship asida hanagi Olympian Laisram Devendra Singha ga loyana Indian coach oina saruk yari Empowering students today, creating leaders tomorrow haiba wakalonda All Kokta Youth Voluntary Organization Kokta gi Students Wing Loans Tawbagi Thora ama Community Hall Kokta Bazar da Pangthokre Thora maduda Mapal General Secretary RK Sakhi UCOBIT President W Bashanta Social Worker Muhammad Alauddin Social Worker Muhammad Manipur Rahman MS Creative School Kokta gi Founder Muhammad Nasir Kokta Municipal Council Ward number 8 ki Councillor Muhammad Karimuddin Ampa Kogi President Salamat Ali Assistant Professor Moirang College Rafi Shahana Mithungle oina saruk yaki thara maduda nauna semkiba AKBO Student Wing asigi President Muhammad Anis Khan Ariba General Secretary Muhammad Mustafa Ariba amadi Finance Secretary Kulakpam Rawis
oina khanki makhoi sing amadi nauna khalaba committee members sing leyan yanduna taramna okhi UCOBIT ki General Secretary Longjam Premjin phongdokibada khunai ama sakhotpada mating leiba mairoi sing tholoknaba ngasi students wing hangliba si lamdam asi sakhot lambida hena manglomda sangsinbada soba mateng oiragani thajai aduga mairoi sina punsida mai pake hairagadi oza singna haiba ningthina taba changi haiki Mama oibi akhoi matha nungdagi setlaga chaba ngamliba mapalamdagi sanglakpa cookies singasi India lenga na akhoi bu hatnaba tharak labra haina irom maijra punba mera paibi secretary chograkpam ibe aimana phongdorakre ngasi poirei itagi miyeng makhada irom maijra apunba mera paibi YUC MLDS amadi SYC na sinduna irom major community hall da pangtokiba wakat mifamga marilena wafam asi sagrakpam IBI mena phongdokibani mahana makha taraduna leibak asi ngakpa ngamloidaba oiragadi pham thadokpiro mikhal mayada vote khomba lakpiragano miyamne hena khangnaribadi India lengana geopolitics tawduna Manipur si mase thokna thugaina bahonari Central Security Forces na cookie singda matyang pangsanduna khulai piduna amadi makhoi bu hondo hongjin tawriba si lekaina lenga na thingba ngamdriba karigino irang asna maram oiraga misi mina kaya ama thokhibaga loinana yum kai kaya ama maina tumna sakhibadagi miyoi kaya ama rilu camp ta hojik tumpham chapang khangdana leiri handakta su mamagi mathada yata aduna tumlaga leiriba pikliba angangani bong kapsalaga hatkibagi thong mama oibi singna maichak khangba ngamdana leiri macha kaya ama su kaina bagi maichak mama oibi singna khangliba si lenga na kari mata tawba ngamdriba karigino irang asi loisanba ngamdragadi lenga asi leibagi mathau tadre phongdokhi Central Force ki army sing maitai masai khoina saga da bizja sing daw ma khoina loila sa thokre ai khoina chahi ma saga da bizja ma khoina nong bada sakre masi bo cha thok handana sum thamchira ngasi gi harak liba isa inau sing mikap thola se ai khoi Manipur sana lebak se amuk tang kamina se haiba wafam masi thamjaraga hangna matang asta te sinjak Handakta Paul Lauthokiba MPSC gi 16th rank holder oiduna mai paklaba kakyai awang lekai dagi nongthombam singkhai amadi Shanti Devi gi machanupa Sasikanta nongthombam Senior Citizens and Intellectuals Association Nambol Esina taramna okre Ulo Mayai Lekai Community Hall da pangthokpa opagi thoramda Nambol SG MLATS Basanta Kumar Senior Citizens and Intellectual Association President A Babu Social Worker S Brajamani BJP Nambol Mandal President A Jityan Nambol Municipal Council Caretaker Chairperson CS Basanta Ulo GP Administrative Committee Chairperson N Inau Devi Laima Pokpam GP Administrative Committee Chairperson O Shoba Ishok GP Administrative Committee Chairperson W Debena Athoba Mitulan oina saruk yaki Tharamadu da saruk yaki bamiyamna MPSC 16 rank holder Sasikanta Nongthombamda Lai Pareng Siduna Lengyan Yanduna Madi Kudol Posing Piduna Taramna Oki Loyana Sasikanta gi apokpa apokpi amadi imungi miyoi singdasu Kudol Posing Piduna Taramna Oki Sasikanta na phongdokibada MPSC mai paknaba honabada chahi tara rongi khongchat ama chatki karigumba matamda pukning hantharakpa yauki adubu imagi lepa laitaba support na mahak puthak asi yorakhibani aduna haurakliba mairoi singna lairik pabada mak wangba khakta khallaga lairik pagumsi manung thitna khanghaunaba punna pasi haiki MLA Basanta Kumar phongdokibada Sasikanta mai palakpasi maki amadi imung manung khaktagi nate Nambol Asia amadi Nambol Maikai gi mai pakpa amani maramasna haurakliba mairoi singnasu isa khaktagi natana leibaki khalaga honasi adu tholibe rang asisu paliba lenga na thuba matamda loisinaba honari haiki Lilong Kendra Banung Chanalaiba, Lilong Haureibi Makalekai de Leiba, Haureibi Makalekai water supply scheme you overhead tank Atubada Luisinduna, Miamda, Taknabasing Pangandrabadi, Makal Makakayagi Kongjang Sangsilagani Haina, Ahalon, Anganglon, United AAU gi present, Wahidu Rahmana Pondorakli,
Wapam asing asi Haurebi Makalaikai Water Supply Scheme ki complex da pangthokpa paugi mipham amada Wahidur Rahman na phongdokibani. Mahana hai Bharat Sarkar na lebag asigi mipum khudimakta thaknaba phabai sing phanganaba paikhaliba Jal Jeevan Mission Haurebi Makalaikai dadi phagi tare haibada haimanba thokloi. Mission asigi Fast Phase 2020 ki makhada ingkumja 2020 ki August tagi sengolakhiba scheme asigi overhead tank ngasi phawba loisin bidaba asi yamna laibak thibani. Overhead tank asi loisin biduna miyam da thakna bai sing phangan binaba marilena ba manipulenga ki PICD da kara haijarure go contractor ga unabiyu hairaki contractor unarurabasu positive oiba wafa amada phongdoraktana amada insinaduna leire scheme asiga nomata da sengapa hokiba thaknaba Lekai gidi mathau tawduna miyam da sing phanganba hokrabani scheme asigi intact su quality maintain tawbiram dabana makhong ningkhaiduna sizinaba yadabagi pibam da leirakle saramliba overhead tank asi su saba loidringai da leak oibagi mawong khara uba phangle masi yamna laibak thibani haiki Wahidur Rahman makhatana hai scheme asigi makhada imung chatruk rom leibagi manungda supnagi gimthong sani yankhairong khaktamak piba ngamli maramasna Manipulenga amadi mailena basingna thubada miyeng sangbiduna saba loidriba overhead tank asiba thubada saba loisinbiduna amadi watliba pipe sing fit tobiduna miyamda thaknaba phabai sing athubada phanganbiyu hainasu manipulenga ki puning singsilakki West Bengal Chief Minister Subendu Adhikarina India Bangladesh ngamkai paringda sambal khanabagi BSF da lampinabagi process ngasidagi horagani haina mahaki ahanba cabinet mifamna laukthokre masi makhoi ahanba cabinet meeting asina BSF da lam transfer tonagi phirep asi laukibani lam transfer tonabagi process ngasidagi hogani amadi numit nifu manga ni gi manungda loisengani haina Subendu Adhikarina haiki makhatana mahangna lam transfer tobagi asi loibaga BSF na border fencing tawbagi thabak loisilagani amadi atenba matang manungda ain kaina ngamkhai lansenbagi issue asi solve tawba ngamlagani hainasu Adhikarina paumisingda phongdoki West Bengal ga Bangladesh ka tainaba ngamkhai da West Bengal gi sarukta kilometer lising mari supna maudra tare ni masigi manungda kilometer lising hom jani nipu fencing tawba loire kilometer jani payang khairong watli haina Union Home Ministry gi source amana hairi Hojarabada Marapam Kana Pijari Azenti AI Saksam Hiramda Numi Humni Chatagadaba workshop Hodokre Forest Fire Prevention and Conservation of Wildlife Hiramda Nomagyoba Awareness Program Pangthokre Empowering students today, creating leaders tomorrow. Hyperwakalonda student wing launch tokre. Loyana West Bengal Chief Minister Subendu Adhikarina chair lauduna ahanba cabinet mifam pangthokuna India Bangladesh border paringda fencing khanaba BSF da lam transfer tobagi warep laukre. Masih di PAODAM pijaba matang asal loisinjari miyang tabiri basing wa mukana kurumjari.